मियोय असी थेंगनबीब यावरबदी नंबर असिदा पाउ पीबियु चुरचांदपुरगी लांजिलखिबा रिलीफ कैम्पदा लैरिबा मियोयदगी माना फोन ngahakta tawge hairaga puraga satkhre hairi angakpani thaudok amada UP-gi Rampurda nupi masa ama rape complaint tawba chatpada Polos station da chatpada police station dugi inspector Udebir Singhana complaint nupi masa aduda sexual relationship thamnaba oina haira I hairi inspector adu suspend tawkhre Khudok Puranbi Sakina Elias Apiksa wife of MD Pictru Pawite Mayalaikai Police na phare hari Thawbandagi MD Sohain Malom sahi kun gamari kauba miyoy ama East Gawati Police Department ga Mori Gawon Police ka khusamnaraga huralakpa bite number adudi AS01FJ7067 amaga punna phagatpa ngamkhre hari Kuki singna hingsa thadokduna politician gi oiba mawongda hena mai onsinaba mifam pangthoklagani karor kungani thoi khaidokduna semkiba sawombung kaibi lambi sahi phana chatre MLA Lokesor PDF na hojik ayukta junta de attack tawba hokre kumja 2019 da pangthokba tara amasung tara mathoi gi IRB gi recruitment da lupa lakh kul lobi khraba imung ani gi miyoi sing ngausan aduna lairamle Matay Manau ka hena Noiba State singi manungda Manipuna humsuba tare Surachandpur district nong yamna kanna tabadagi landslide thoktura miyoy ama laikhom lainang da senthaduna puthakibadagi sire